COVID-19 positive oiba mioi ama laikanaba ngamdana laikhidre state asigi oina punna COVID-19 positive oiba mioi 13 laikhidre ngarang numidang Jenims salaying duna leiba masagi jahi 65 suraba Imphal East ki khongmandagi nupa ama laikanaba ngamdana ngarang numidang pung 8 makhairom tabu matamda laikhidabani hairi Nambol asigi manung chanba laimapokpam da leiba laimapokpam PHC da puba doctor nurse mioi taruk test tawda manga positive oibadagi ngarang dagi laimapokpam PHC layeng bagi thabak pumthing tingzen kre positive oiba mioi manga asigi manungda marina doctor ni amana staff nurse ni makhoi manga mak ngarang dagi covid care center sing da thamkre Manipur gi lamkhai gi saruk sing chenaba pistok oiram labadi lamdam asigi miyam gi wa yaudana Delhi da loisinba yaba ngamloi August tara manga da aroiba warishin lauthoklagani haibasi taraina lode Miyam sem saduna leiminarasi haina United Committee Manipur UCM na fongdorakle Haukiba pung kunmari da NONEY district ta mioi mari COVID-19 positive oikre Nauna positive oikraba sing adudi NONEY gi ST Girls Hostel gi quarantine center na leiba mioi ahum amade containment zone da yen piba chatluba nupa ama yawe haire nakala maromda NONEY police ki personnel ani amasu test tawda COVID-19 positive oikre Khongsangda leiba nifumari suba Assam Rifles ki personnel ani amasu test tawda COVID-19 positive oikre